ꯀꯩꯗꯧꯔꯕ ꯅꯪꯅ ꯏꯃꯨꯡꯗ ꯁꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯗꯨꯁꯨ ꯋꯥꯏꯅ ꯇꯧꯕꯅꯤꯃ ꯍꯣꯏ ꯍꯣꯏ ꯉꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣꯀꯣ ꯀꯨꯏꯅꯗꯤ ꯐꯝꯃꯅꯨ ꯅꯆꯟꯅꯨꯄꯤꯗꯨ ꯂꯥꯛꯑꯕꯗꯤ ꯑꯩꯁꯨ ꯑꯁꯥꯏ ꯐꯥꯎꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒꯤꯗꯤ ꯏꯃꯥ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯑꯩ ꯑꯗꯨꯝ ꯁꯪꯍꯧꯔꯒꯦ ꯏꯃꯥ ꯅꯪꯕꯨ ꯃꯄꯥꯟꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ ꯐꯔꯣꯏ ꯍꯥꯏꯕꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯏꯃꯥ ꯏꯆꯦ ꯅꯪ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦꯀꯣ ꯑꯥꯗ ꯃꯤ ꯂꯥꯡꯍꯧꯔꯤꯒꯁꯦ ꯇꯥꯕꯣꯇꯦꯅꯦ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯅꯪ ꯀꯅꯥ ꯀꯩꯗꯧꯅꯔꯦ ꯍꯥꯏꯅꯣ ꯃꯈꯥ ꯀꯥꯏꯒꯤ ꯅꯨꯄꯤꯗ ꯀꯥꯔꯟ ꯌꯥꯝ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅꯅꯦ ꯇꯥ ꯇꯨꯃꯥꯡꯒꯤ ꯃꯃꯥꯟꯅꯕ ꯁꯥꯏꯗ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯐꯨꯏꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯒꯗꯤ ꯑꯣꯟꯅꯗ ꯖꯥꯠꯂꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯃꯝꯇꯥ 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 ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯃꯤ ꯆꯦ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯨꯕ ꯅꯠꯇꯦ ꯀꯩꯁꯨ ꯇꯧꯕ ꯅꯠꯇ꯭ꯔꯁꯨ ꯁꯣꯛꯂꯤꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦꯗꯅ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯕꯣ ꯆꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯂꯝꯕꯤꯗ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤꯅꯦ ꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯗ ꯏꯆꯦ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ ꯏꯆꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯐꯔꯦꯅꯦ ꯑꯩꯗꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜꯒ ꯂꯩꯔꯝꯒꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯏꯆꯦ ꯊꯨꯝꯅꯗꯤ ꯂꯩꯇꯨꯝ ꯋꯥꯇꯦ ꯑꯗꯨꯅꯤ ꯁꯤ ꯋꯥꯔꯤꯒ ꯂꯣꯏ ꯇꯣꯛꯑꯁꯤꯗ ꯏꯆꯦ ꯁꯥꯎꯅꯤꯡꯕꯩ ꯋꯥꯗꯤ ꯀꯩꯗ ꯍꯪꯉꯣꯅꯤ ꯏꯄꯥꯁꯦ ꯑꯉꯥꯡ ꯋꯥꯈꯜꯗꯤ ꯅꯠꯇ꯭ꯔꯦꯅꯦ ꯐꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯗꯨꯃꯗꯤꯅꯦ ꯅꯆꯦꯅ ꯊꯥꯒꯠꯂꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯃꯇꯨꯡꯗꯗꯤꯅꯦ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯜꯂꯨ ꯐꯠꯇꯕ ꯍꯥꯏꯕ ꯃꯤꯁꯤꯗꯤꯅꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗꯤ ꯑꯗꯨꯝ ꯐꯔꯔꯣꯏꯗꯕꯅꯤ ꯏꯕꯨꯡꯉꯣ ꯆꯦ ꯊꯣꯏꯕꯤ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯗ꯭ꯔꯤꯕ ꯍꯣꯏꯅꯦ ꯃꯇꯝꯁꯨ ꯌꯧꯔꯦ ꯑꯗꯣ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯍꯧꯔꯣ ꯏꯆꯦꯁꯨ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯆꯦ ꯄꯣꯊꯥꯍꯧꯔꯣ 이제나 뭐 아이다 말다 와비가 뽀미나 저거수 핵 뽀미로 삐리베 맞다 오케야 시나 시부 마땡 빵는 왜 그렇게 하디 폰케 ꯑꯁ ꯐꯣꯟꯁꯤꯁꯨ ꯆꯠꯇꯦꯅꯦ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯇꯧꯏꯗꯨꯅ ꯄꯩꯊꯣꯛꯇꯅꯒ ꯇꯧꯏꯗꯨꯅ ꯀꯩꯅꯣꯕ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯦ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯃꯅꯥꯛ ꯂꯩꯔꯅꯨ ꯆꯠꯈꯣꯁꯤꯔꯣ ꯑꯥꯗ ꯂꯩꯍꯟꯅꯤꯡꯉꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯋꯥꯒꯁꯦ ꯑꯝꯇ ꯉꯥꯡꯕ ꯌꯥꯗ꯭ꯔꯕꯣ ꯁꯣꯝꯗꯗꯤ ꯃꯥꯏꯒꯁꯦ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯁ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯐꯖꯕꯤꯗꯨꯒꯤ ꯋꯥꯔꯤꯅꯤꯗꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯍꯤꯟꯖꯥꯡ ꯌꯣꯟꯕꯤꯅꯤꯗꯣ ꯊꯦꯡꯅꯔꯛꯑꯦ ꯃꯥꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯅꯨꯄꯥ ꯃꯆꯥꯒ ꯒꯦꯒꯥ ꯌꯥꯝ ꯇꯧꯏ ꯍꯥꯏ ꯃꯕꯨꯡꯁꯤꯡꯗ ꯋꯥꯔꯛꯍꯜꯂꯣ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯋꯥꯔꯤꯗꯣ ꯂꯦꯞꯄꯣ ꯃꯥꯏ ꯋꯥꯔꯤꯅꯦ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩ ꯏꯆꯟ ꯁꯤꯈ꯭ꯔꯕꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪꯁꯨ ꯈꯪꯖꯜꯂꯣ ꯑꯩ ꯏꯆꯟ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯗꯨ ꯌꯥꯔꯣꯏꯌꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯅꯦ ꯍꯥꯏꯒ ꯍꯦꯛꯇ ꯌꯥꯔꯗꯤ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯅꯔꯔꯣꯏ ꯑꯩꯗꯤꯅꯦ ꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯁꯨꯝ ꯇꯥꯍꯜꯂꯛꯇꯣꯏ ꯑꯣꯏꯔꯗꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯩ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯑꯩ ꯑꯃꯨꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯌꯥꯝ ꯋꯥ ꯂꯥꯛꯏꯕꯅꯤ ꯉꯥꯛꯇ ꯄꯣꯊꯥꯒꯦꯀꯣ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯋꯥꯒꯁꯦ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯁꯥꯟꯅꯕ ꯌꯥꯗꯦ
ꯍꯦꯃꯥ ꯑꯟꯖꯂꯤ ꯅꯪꯗꯤ ꯑꯗ ꯀꯩꯗꯧꯔꯤꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣꯗꯅ ꯑꯁ ꯍꯤꯡꯗꯧꯕ ꯃꯥꯜꯂꯤꯍꯦ ꯑꯥꯗ ꯂꯩꯍꯧꯕ ꯌꯨꯝ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯕ ꯃꯔꯛꯇ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯅꯪꯅ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯁꯦꯁꯨ ꯌꯥꯗꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯈꯪꯗꯦ ꯏꯅꯝꯆꯥ ꯑꯩꯗꯤ ꯍꯟꯗꯛ ꯅꯣꯡ ꯃꯐꯝꯁꯤꯗ ꯂꯩꯕꯁꯤꯗꯅꯦ ꯄꯣꯊꯥꯕꯒ ꯑꯝꯇ ꯁꯪꯂꯣꯏꯗꯧꯔꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯕꯗ ꯍꯩꯃꯥ ꯁ꯭ꯋꯥꯏꯗ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯑꯁ ꯏꯟꯗꯣꯝꯆꯥꯁꯤꯃꯕ ꯏꯅꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯅꯦ ꯅꯪꯗꯤ ꯑꯁꯣꯛꯄꯗꯣ ꯈꯔ ꯐꯔꯕ꯭ꯔꯥ ꯈꯔ ꯐꯔꯦ ꯏꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯇꯨꯡꯗꯗꯤ ꯂꯩꯀꯥꯏꯁꯦ ꯃꯤ ꯐꯠꯇꯦꯀꯣ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯣꯏ ꯏꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯧꯍꯗꯦꯀꯣ ꯁꯧꯍꯗꯦ ꯍꯩꯃꯥ ꯑꯗꯨꯗ ꯑꯃꯨꯛ ꯀꯩꯗꯧꯔ ꯂꯩꯔꯒꯦ ꯂꯥꯛꯑꯣ ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯝꯆꯥ ꯊꯦꯡꯉꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯏꯅꯝꯆꯥ ꯂꯥꯛꯑꯣ ꯑꯝꯇ ꯉꯥꯏꯈꯣꯕ ꯂꯥꯛꯑꯣ ꯉꯥꯏꯕꯒꯤ ꯌꯥꯔꯔꯣꯏ ꯅꯪ ꯃꯁꯤ ꯂꯦꯡꯗꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯄꯦꯟꯗꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯀꯩꯁꯨ ꯂꯩꯇꯕ ꯃꯃꯥ ꯑꯃ ꯐꯨꯔꯨꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯣꯏ ꯑꯗꯨꯕꯨ ꯅꯣꯏꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯏꯇꯥꯎ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯂꯤꯁꯦ ꯄꯨꯜꯂꯤꯁꯦ ꯅꯪ ꯁꯤꯗꯤꯕ ꯊꯣꯛꯄꯅꯦ ꯅꯠꯇ꯭ꯔꯣ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯅꯈꯣꯏꯒꯤ ꯄꯦꯟꯗꯕꯗ ꯍꯥꯏꯔꯗꯅ ꯑꯩꯒꯤ ꯄꯦꯟꯗꯕꯗꯤ ꯅꯣꯡꯊꯪꯗꯤ ꯅꯣꯏꯁꯨ ꯊꯛꯄꯤ ꯆꯥꯕꯤ ꯕꯤꯜꯗꯤ ꯑꯩꯅꯗ ꯄꯨꯊꯣꯛ ꯂꯩꯔꯦ ꯅꯣꯏ ꯃꯑꯣꯡꯁꯤꯗꯤ ꯑꯁ ꯏꯇꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏꯍꯦ ꯑꯗꯨ ꯐꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯂꯣꯏ ꯇꯣꯛꯑꯁꯦ ꯏꯇꯥꯎꯒꯤ ꯄꯦꯟꯗꯕ ꯀꯩ ꯂꯩꯔꯒꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯏꯇꯥꯎ ꯃꯦꯛꯁ ꯅꯪꯁꯨ ꯌꯥꯏ ꯑꯩꯅ ꯃꯩꯄꯥꯛꯄꯤꯗ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥꯕ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝꯇ ꯆꯦꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯀꯣ ꯅꯪꯁꯤꯗꯤ ꯑꯟꯊꯣꯛꯄꯅꯤ ꯃꯇꯥꯡ ꯌꯥꯗꯦ ꯇꯧꯔꯤꯅꯤ ꯃꯤ ꯃꯥꯡꯁꯨ ꯄꯨꯡ ꯉꯥꯡꯉꯤꯅꯤ ꯅꯪꯁꯤꯗꯤꯕ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯔꯤꯅꯣꯅꯦ ꯁꯦ ꯃꯅꯥꯎꯄꯥ ꯃꯄꯥ ꯁꯥꯕꯗꯨꯁꯨ ꯑꯩꯅ ꯊꯧ ꯇꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯅ ꯁꯤꯜꯂꯛꯄ ꯄ꯭ꯂꯥꯟ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯎ ꯁꯦꯡꯇꯣꯛꯄꯗ ꯅꯠꯇꯦ ꯅꯃꯥ ꯄꯥꯟꯕꯤꯒꯦ ꯃꯤ ꯇꯥꯅꯤ ꯑꯣ ꯌꯥꯏꯌꯦ ꯈꯔ ꯊꯨꯅ ꯆꯦꯜꯂꯛꯑꯣ ꯌꯥꯏ ꯑꯩꯁꯦ ꯑꯁ ꯑꯩꯗꯤ ꯉꯥꯏꯕꯒ ꯉꯝꯃꯔꯣꯏꯗ ꯅꯪꯁꯤꯗꯤꯕ ꯉꯥꯏꯕꯗ ꯀꯜꯂꯧ ꯕꯁ ꯐꯪꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤ ꯁꯤ ꯅꯨꯄꯥꯁꯤꯗꯤ
ꯑꯁꯤꯕꯨ ꯀꯔꯤ ꯈꯜꯂꯤꯖꯥꯠꯅꯣ ꯃꯇꯣꯝꯇꯒ ꯎꯪꯉꯗꯅ ꯃꯀꯣꯛꯇ ꯁꯣꯏꯗ꯭ꯔꯤꯒ ꯍꯥꯏꯔꯨꯔꯗꯤ ꯅꯨꯄꯤꯒ ꯀꯥꯏꯅꯔꯖꯥꯠꯂ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯌꯥꯝ ꯋꯥꯔꯝꯅꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯂꯥꯛꯑꯣꯗꯅ 이놈자 아이 라에 이놈자 ꯄꯪꯀꯧꯗ ꯀꯧꯗ꯭ꯔꯁꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯋꯥꯕꯨꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯪꯒꯦꯕ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯔꯣ ꯉꯔꯥꯡ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯕꯗꯣ ꯂꯝꯕꯤꯗ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣꯕ ꯀꯅꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣ ꯉꯔꯥꯡ ꯑꯩꯒ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯧꯅꯕꯗꯨꯔꯣ ꯍꯪꯕꯗꯨꯗꯩ ꯌꯧꯗꯣꯏꯕ ꯑꯩꯈꯣꯏꯒꯁꯦ ꯀꯥꯜꯂꯒ ꯂꯥꯛꯄꯗꯣ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯁꯦ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤꯅꯦ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯅꯪꯅꯒ ꯃꯥꯒꯨꯝꯕ ꯑꯃ ꯐꯪꯖꯔꯗꯤ ꯑꯩꯕꯨ ꯍꯪꯂꯨꯁꯤꯔꯅꯦ ꯏꯊꯟꯗ ꯆꯠꯄꯁꯨ ꯏꯀꯥꯏ ꯀꯌꯥꯝ ꯊꯤꯅ ꯁꯣꯏꯖꯥꯅꯣ ꯃꯥꯕꯣ ꯃꯝꯇꯥ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯍꯧꯒꯠꯂꯣꯃꯤ ꯀꯩꯗꯧꯔꯒꯦꯁꯦ ꯅꯪ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯊꯕꯛ ꯂꯩꯕ꯭ꯔꯥꯕ ꯑꯁ ꯀꯩꯒꯤꯅꯣ ꯍꯌꯦꯡꯗꯤ ꯏꯃꯥꯅ ꯏꯕꯣꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯑꯗꯨ ꯀꯩ ꯂꯩꯔꯒꯦꯕ ꯏꯕꯣꯏꯗ ꯆꯠꯄꯗꯣ ꯀꯣꯟꯅ ꯆꯠꯂꯣꯕ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯆꯠꯁꯦꯕ ꯌꯥꯔꯣꯏꯕꯁꯦ ꯀꯩꯅꯣꯁꯨ ꯈꯨꯝꯗꯦ ꯅꯪꯁꯦ ꯍꯟꯗꯛ ꯀꯩꯅꯣꯝꯇ ꯇꯧꯏꯀꯣ ꯁꯣꯅꯣ ꯆꯨꯔ ꯈꯪꯗꯦ ꯆꯠꯁꯦ ꯍꯥꯏꯔꯒꯅꯅꯦ ꯍꯌꯦꯡ ꯃꯊꯪ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ 이마의 멍지가네 야로이고 이마는 할부가 야로 하시니 짤루시고 낭 시디바 꼬나 사라지바 앵아가 동해바 안도 낭 짜세 해브지 깸 까이르게 낭 얌찐비 사라가누고 아스 까이더러게세 이마도 난 강이나 들어 아이 강게 똥매 아스 떨어지 봐. 다시 짬뽕 와라. 만해. 그만 있다. 아직까지 떨어미드야. 나 사도 부가감 팔라더나. 아두디 단단이더나 아뭉맘 떨어미지 야드레바. 감다 ตุ้무가 싸고 떠오다. 많이 떠오기네. 나한테 실라이네. 감티 쇼이나 봐. 아씨. 진짜 티 쇼이네. 아이 여러분들 봐. 감담 싸가다. 야래 데이터. 이 파다 뭐가 많아 오늘데. 어더. 다시디 형 싹잘 한 거다니까. 오늘 더스 거이래. 싸글라이. 아이고 봄래. 민토기 봄 해봐. 야래. 어디네 양말 똑같은 거 사더라. 그리고 이거디 게 땀래 뭐. 그럼 레티. 아두 까이 봄 봐. 타즈다 뭐가 떠오르네. 아이나들이 좀더 바우드나 벌로나 질라가 뻥시 따리네. 난 아나보고 왜 파니 보. 이거 까이 노비도. 고톡도나 섬래. 하이로 보고. 아이나네 난 수에네. ပေါꯛ따ꯕꯗꯒꯤ 프람드기 깔았거든. 림토이도 람비데 팅네봐. 아이디 까리 하여다게네 칼로레. 아두가 오늘 아기 우퍼랭도 아다 뿡가마다 우나제 하이호분. 아싱베로이다. 아싱베네. ꯅꯪꯒꯤ ꯃꯃꯥꯡꯒꯤ ꯍꯧꯅꯕꯤꯗ ꯃꯌꯥꯝ ꯇꯧꯔꯛꯇꯣꯏ ꯖꯥꯠꯂꯕ ꯑꯁ ꯅꯪꯁꯤꯗꯤꯕ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯦꯡꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯐꯪꯉꯦꯗꯅ ꯌꯦꯁ ꯑꯁꯤꯗꯤꯕꯀꯣ ꯉꯁꯤꯗꯤ ꯉꯁꯤꯝꯇꯪꯗꯤ ꯂꯧꯊꯣꯛꯑ ꯆꯠꯂꯒꯦ
ꯍꯥꯏꯔꯗꯤ ꯌꯥꯔꯦꯗꯅ. 이제 ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯪꯅ ꯆꯠꯁꯦ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯏꯇꯣꯝꯇ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯕ. ꯌꯥꯝ ꯆꯠꯅꯤꯡꯉ ꯆꯠꯂꯣ. ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯝꯖꯕ ꯏꯝꯐꯥꯜꯗꯩ ꯅꯨꯄꯥꯗꯣ ꯃꯃꯥꯅ ꯄꯨꯔꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯕꯅꯤ. ꯌꯥꯔꯦ ꯌꯥꯔꯦ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯂꯔꯣꯏꯍꯦ. ꯑꯉꯥꯡ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ. 이제 ꯑꯩꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯩꯅꯤꯗ ꯆꯠꯈꯤꯅꯨꯗ. ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯑꯩ 이따 ꯀꯧꯕ ꯉꯝꯃꯣꯏꯀꯣ. ꯀꯩꯀꯩ ꯍꯥꯏꯅꯔꯒꯦ? ꯀꯅꯥꯒ ꯀꯩ ꯍꯥꯏꯅꯗꯣꯏꯅꯣ? ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ. ꯑꯩ ꯁꯥꯎꯕꯤꯗ꯭ꯔꯕꯅꯤ ꯍꯥꯏꯁꯤꯅꯤ. ꯅꯪ ꯉꯥꯏꯕꯁꯤꯗꯤꯕ ꯄꯨꯔꯥ ꯁꯦꯂꯦꯕ꯭ꯔꯤꯇꯤꯗꯨ ꯉꯥꯏꯈ꯭ꯔꯦꯅꯦ. ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯉꯕ ꯑꯩꯅ ꯅꯪ ꯉꯥꯏꯔꯛꯏꯁꯦ? ꯑꯩꯅ ꯅꯣꯏ ꯎꯅꯕꯗꯨꯗ ꯋꯥꯔꯤ ꯌꯦꯠꯇꯅꯕꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯁꯥꯏꯗꯒꯤ ꯐꯝꯃꯒ ꯉꯥꯏꯔꯤꯅꯤ. ꯃꯥꯜꯂꯦ ꯅꯪꯁꯨ. ꯅꯪ ꯐꯥꯒꯤ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ. ꯄꯨꯡ ꯑꯃꯗ ꯍꯥꯏꯗꯥꯏꯅꯦ? ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯈꯪꯉꯕꯣ? ꯃꯝꯃꯕꯅꯦ ꯈꯪꯉꯕ? ꯑꯁꯦꯡꯕꯅꯦ ꯍꯥꯏꯕ. ꯑꯩ ꯌꯥꯎꯔꯗꯤꯅꯦ ꯃꯥꯁꯨ ꯏꯀꯥꯏꯔꯅꯤꯅꯦ. ꯑꯩ ꯑꯥꯗ ꯊꯑꯣꯏꯅ ꯐꯝꯃꯨꯏꯅꯤ. ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ? ꯃꯁꯥꯅ ꯗꯥꯏꯔꯦꯛꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯁꯦ. ꯄꯨꯡꯁꯨ ꯊꯦꯡꯉꯦ. ꯑꯁ ꯊꯣꯛꯂꯛꯇꯣꯏ ꯃꯥꯟꯗ꯭ꯔꯦꯗ. ꯅꯪꯕꯨ ꯐꯖꯅ ꯍꯪꯉꯧ ꯌꯥꯗ꯭ꯔꯣ? ꯅꯪꯒꯤ ꯌꯥꯎꯅꯕꯤ ꯍꯥꯊꯨ ꯇꯧꯕꯗ ꯁꯣꯏꯕꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇꯦꯝꯅꯦ. ꯑꯁ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ. ꯊꯦꯡꯉꯁꯦ ꯆꯠꯂꯁꯤ. ꯑꯩꯅꯦ ꯍꯣꯔꯦꯟ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯉꯒꯦꯕ. ꯑꯩꯅ ꯍꯦꯛ ꯇꯧꯕꯁꯤꯗꯤꯕ ꯇꯧꯔꯗꯕꯅꯤ. ꯐꯖꯅ ꯍꯪꯉꯧꯀꯣ ꯍꯣꯔꯦꯟꯗꯤ. ꯑꯩꯗꯤ ꯅꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤꯀꯣ. ꯇꯥꯏꯅꯕꯤꯔꯅꯨꯀꯣ. ꯄꯥꯎꯁꯨ ꯄꯨꯕ, ꯇꯥꯏꯅꯐꯝꯁꯨ ꯑꯣꯏꯕ. ꯇꯧꯕꯤꯔꯅꯨ. ꯁꯤ ꯋꯥꯁꯤꯕꯨ ꯐꯥꯒꯤ ꯌꯥꯕ꯭ꯔꯕ? ꯌꯥꯔꯦ ꯌꯥꯔꯦ. ꯄꯥꯎ ꯐꯖꯅ ꯂꯧꯔꯣꯀꯣ ꯍꯣꯔꯦꯟꯗꯤ. ꯍꯣꯏꯗ. ꯑꯩ ꯅꯪꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯒꯦꯗ. ꯐꯖꯅ ꯍꯥꯏꯌꯨꯀꯣ. ꯑꯩ ꯍꯟꯖꯟ ꯉꯥꯏ ꯉꯝꯃꯔꯣꯏ. ꯁꯨꯃꯥꯏꯅ ꯉꯥꯏꯕꯒꯁꯦ ꯌꯥꯝ ꯋꯥꯒꯖꯥꯠꯅꯤ. 이따 ꯑꯩ ꯅꯣꯏꯗ ꯂꯥꯛꯁꯤꯔꯥꯅ ꯇꯧꯔꯝꯃꯤꯅꯤ. ꯃꯥꯏ ꯄꯥꯎ ꯇꯥꯅꯤꯡꯕꯅ ꯉꯥꯎꯔꯦ. ꯅꯪ ꯃꯣꯏ ꯆꯠꯂꯣꯕ? ꯆꯠꯂꯨꯔꯦ. ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯑꯣꯏꯔꯝꯅꯤꯅꯦ. ꯑꯩ ꯈꯪꯉꯦꯕ. ꯑꯗꯣ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯃꯥꯅ ꯌꯥꯕꯗꯨꯗꯪꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤꯁꯨ. ꯀꯣꯟꯅ ꯎꯅꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕꯗꯨꯗ. 이따 ꯀꯩꯗꯧꯔꯒꯦ? ꯁꯦꯡꯅ ꯇꯥꯌꯣ. ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯗꯣ ꯅꯪꯒꯤ ꯐꯥꯒꯤꯗꯨꯗꯤ ꯇꯧꯔꯛꯀꯅꯨꯀꯣ. ꯇꯥꯎ. ꯂꯤꯟꯊꯣꯏꯗꯣ ꯆꯦꯟꯈ꯭ꯔꯦ. ꯍꯥ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯀꯣ ꯏꯇꯥꯎ. ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ. ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ. ꯑꯁꯦꯡꯕꯅꯤ. ꯉꯔꯥꯡꯗꯣ ꯆꯠꯈꯤꯅꯣ ꯌꯥꯗꯒꯩ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ. ꯉꯁꯥꯏ ꯍꯥꯏꯗꯣꯛꯄꯁꯨ ꯂꯥꯛꯑꯝꯃꯦ. ꯍꯥ? ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯃꯥꯅ ꯇꯧꯏꯁꯦ ꯌꯥꯝ ꯊꯥꯖꯗꯦ. ꯑꯗꯨꯗꯤ ꯐꯔꯦꯅꯦ. ꯃꯊꯥ ꯁꯥꯕꯁꯨ ꯂꯩꯔꯔꯣꯏ. ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯀꯩꯗꯤ ꯍꯥꯏꯅꯈ꯭ꯔꯦ? ꯏꯇꯥꯎ
ꯍꯣꯔꯦꯟ ꯊꯤꯜꯂꯛꯀꯅꯤ ꯑꯇꯩꯗꯤꯅꯦ ꯀꯣꯟꯅ ꯍꯥꯏꯅꯔꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯛꯄꯗꯗꯤ ꯅꯤꯄꯥꯗꯣ ꯂꯤꯟꯊꯣꯏꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯔꯥꯡ ꯅꯪꯒ ꯎꯅꯅꯦꯅ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯐꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯆꯨꯝꯕ ꯑꯣꯏꯔꯝꯗꯅ ꯃꯁꯥꯅ ꯌꯥꯗꯕ ꯑꯣꯏꯔꯝꯃꯕ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯅꯤꯌꯦ ꯅꯪ ꯃꯥꯒ ꯑꯝꯇ ꯎꯅꯍꯜꯂꯨꯕ ꯍꯣꯏ ꯑꯩ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯃꯥꯅꯁꯨ ꯌꯥꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯏꯇꯥꯎ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯐꯥꯔꯝꯗ ꯆꯠꯀꯗꯕꯁꯨ ꯂꯩ ꯑꯩ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯍꯧꯈꯤꯒꯦ ꯅꯪ ꯍꯥꯜꯂꯝꯃꯣ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯏꯅꯤ ꯌꯥꯝ ꯈꯟꯖꯜꯂꯨꯅꯨꯗ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯃꯝꯇꯥ ꯇꯥꯗꯣꯃꯥ ꯂꯩꯌꯦ ꯑꯁ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯝꯇ ꯂꯧꯗ ꯌꯥꯗ꯭ꯔꯦꯅꯦ ꯁꯣꯝꯗ ꯃꯤ ꯉꯥꯎꯅꯗꯣꯔꯦꯕ ꯑꯩꯉꯣꯟꯗꯕꯨ ꯀꯩ ꯃꯇꯦꯡꯅꯣ ꯄꯥꯡꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯏꯆꯦꯗꯤ ꯎꯗ꯭ꯔꯦ ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯥꯗꯣꯃꯥ ꯅꯍꯥꯟ ꯊꯤꯜꯂꯛꯄꯗꯒꯤ ꯀꯥꯗ ꯑꯗꯨꯝ ꯎꯡꯉ ꯂꯩꯔꯦ ꯆꯥꯕ ꯊꯛꯄ ꯑꯝꯇ ꯌꯥꯗꯦ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯄꯗꯕꯨꯗꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯁꯤꯔꯅ ꯈꯟꯕꯅꯦ ꯑꯁꯦꯡꯕꯗꯤ ꯏꯆꯦꯁꯦ ꯐꯥꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯃꯦ ꯑꯗꯨꯗ ꯏꯆꯦꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗ ꯍꯣꯡꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯗꯨ ꯐꯔꯦꯅꯦ ꯇꯥꯗꯣꯃꯥ ꯀꯩ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯗꯣꯏꯁꯦ ꯄꯥꯡꯉꯒꯦ ꯅꯪ ꯅꯣꯏꯆꯦꯕꯨ ꯎꯅꯅꯕ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯅꯣꯏꯆꯦꯕꯨ ꯑꯃꯨꯛꯇ ꯎꯖꯒꯦꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯂꯩ ꯍꯧꯖꯤꯛꯇꯨꯅꯦ ꯅꯣꯏꯆꯦꯅ ꯃꯁꯥꯅꯕꯨ ꯌꯥꯗꯦ ꯍꯥꯏꯔꯗꯤꯅꯦ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯀꯟꯅ ꯍꯥꯏꯔꯦ ꯑꯁ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯑꯣꯡꯁꯤꯒ ꯍꯣꯏ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯋꯥꯈꯜꯒꯗꯤ ꯃꯌꯥꯝ ꯁꯥꯒꯠꯂꯝꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯂꯣꯏ ꯀꯥꯏꯍꯟꯕꯗꯤ ꯃꯥꯜꯂꯦ ꯌꯦꯡꯕ ꯅꯠꯇꯦ ꯍꯥꯏꯗꯕ ꯌꯥꯗꯕꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯁꯨꯝ ꯂꯩꯈ꯭ꯔꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯗꯨꯝ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯅꯤ ꯅꯪ ꯍꯥꯏꯗꯕ ꯌꯥꯗꯕꯅꯦ ꯀꯅꯥꯅ ꯈꯪꯅꯤ ꯃꯁꯤꯗ ꯅꯣꯏꯆꯦꯁꯨ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛ ꯍꯣꯡꯂꯛꯂꯕꯗꯤ ꯍꯣꯏ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯒꯦ ꯑꯗꯣ ꯇꯥꯗꯣꯃꯥ ꯑꯩ ꯏꯃꯥꯅ ꯆꯩꯔꯝꯃꯅꯤ ꯐꯤ ꯑꯝꯇ ꯂꯧꯁꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯗꯨ ꯅꯪ ꯀꯥꯎꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯑꯩ ꯀꯥꯎꯔꯣꯏꯌꯦ ꯆꯦ ꯇꯥꯗꯣꯃꯥ ꯂꯥꯛꯑꯝꯕꯅꯦ ꯃꯣꯏ ꯃꯃꯥꯡꯒꯤ ꯎ ꯄꯔꯦꯡ ꯍꯧꯕꯗꯨꯗ ꯎꯅꯁꯦ ꯍꯥꯏꯔꯝꯕꯅꯦ ꯀꯔꯤꯒꯤꯅꯦ ꯍꯥꯏꯔꯝꯒꯦ ꯈꯪꯗꯦ ꯃꯔꯝꯗꯤ ꯊꯣꯛꯇ ꯌꯥꯗꯦꯗꯪ ꯍꯥꯏꯔꯝꯕꯅꯦ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ ꯏꯆꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯕꯅꯦ ꯃꯗꯨꯐꯥꯎꯗꯤ ꯊꯣꯛꯄꯤꯔꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯆꯦ ꯅꯇꯣꯝꯇ ꯆꯠꯄ ꯇꯜꯂꯁꯨ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯁꯦꯕ ꯀꯣ ꯉꯥꯏꯕꯁꯤꯁꯨꯅꯦ ꯋꯥꯏꯍꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯁꯨꯅꯦ ꯉꯁꯥꯏꯗꯤꯅꯦ ꯆꯞ ꯆꯥꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯅꯦ ꯀꯩꯗꯧ ꯆꯥꯅꯣ ꯈꯪꯗꯦꯕ ꯇꯥꯎ ꯂꯥꯛꯑꯦ ꯇꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯀꯨꯔꯨꯒꯦ
ꯑꯩ ꯐꯠ ꯆꯪꯉꯨꯒꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯁꯨ ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯕꯣ ꯐꯖꯅ ꯍꯥꯏꯅꯦ ꯑꯩꯁꯨ ꯀꯩ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯗ ꯁꯨꯝ ꯁꯦꯡꯗꯣꯛꯂꯨꯒꯦꯅ ꯂꯥꯛꯏꯅꯦ ꯃꯥꯒꯤꯁꯦ ꯎꯅꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯖꯥꯠꯂꯥ ꯇꯨ ꯌꯦꯡꯉꯨ ꯏꯇꯥꯎꯁꯦ ꯃꯥꯅ ꯂꯤꯁꯤꯡꯂꯛ ꯆꯦꯜꯂꯁꯨꯅꯦ ꯃꯥꯅꯕꯨ ꯂꯦꯞꯄꯤꯔꯗꯤꯅꯦ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯒꯦꯅ ꯂꯩꯔꯤꯕꯅꯤ ꯌꯥꯔꯣꯏꯗꯕ ꯂꯩꯔꯗꯤ ꯅꯣꯏ ꯆꯦꯁꯨꯅꯦ ꯏꯇꯥꯎꯁꯤꯗꯅꯦ ꯎꯅꯁꯦ ꯍꯥꯏꯔꯝꯗꯕꯅ ꯐꯔꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤꯕꯀꯣ ꯃꯁꯥꯅ ꯌꯥꯝꯅ ꯆꯦꯟꯕꯕꯨ ꯃꯥꯜꯂꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯥꯇꯣꯃꯥꯟ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯅꯣꯏ ꯆꯦꯗꯣ ꯈꯤꯇꯪꯗꯤ ꯋꯥꯔꯧꯋꯦ ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ ꯏꯇꯥꯎ ꯀꯔꯤ ꯄꯥꯎ ꯍꯥꯏꯔꯛꯀꯦꯕ ꯏꯇꯥꯎ ꯀꯥꯟꯅꯗꯦꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯁꯥꯟꯅꯅꯤꯡꯗꯦ ꯑꯗꯨ ꯐꯖꯅ ꯍꯥꯏꯕꯗꯨꯕꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯀꯩꯝꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯅꯪꯅꯅꯦ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯝꯗ꯭ꯔꯦ ꯑꯩ ꯃꯥꯅꯅꯦ ꯑꯣꯏꯗꯕ ꯉꯥꯡꯂꯒꯅꯦ ꯅꯪꯕꯨ ꯉꯥꯏꯍꯟꯈꯤꯕꯁꯦ ꯑꯗꯨꯒꯤ ꯂꯃꯟ ꯑꯩ ꯁꯣꯏꯗꯅ ꯈꯨꯝꯈꯤꯅꯤ ꯑꯩ ꯃꯥ ꯂꯦꯝ ꯊꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯣꯏꯔꯗꯤ ꯑꯩ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯦꯅ ꯆꯦ ꯉꯥꯡꯕꯗꯨꯁꯨ ꯇꯧꯔꯨꯒꯨꯝꯁꯦ ꯃꯥꯅ ꯈꯜꯂꯤꯗꯣ ꯑꯩ ꯈꯪꯉꯦ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤꯅꯦ ꯈꯜꯂꯝꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪ ꯁꯨꯝ ꯈꯠꯊꯔꯅꯨ ꯃꯥꯅ ꯄꯥꯝꯕ ꯂꯝꯕꯤꯗꯣ ꯆꯠꯈ꯭ꯔꯁꯅꯨ ꯃꯥꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗ ꯃꯥꯒꯤ ꯃꯔꯝꯗꯨ ꯀꯔꯤꯅꯣ ꯀꯩꯗꯧꯕꯒꯤ ꯂꯥꯜꯂꯣꯏꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯅꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯎꯅꯁꯦ ꯍꯥꯏꯔꯛꯏꯅꯣ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯎꯅꯁꯦ ꯍꯥꯏꯕꯁꯦ ꯌꯥꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯔꯦꯝꯕ ꯃꯤꯔꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯦꯗꯅ ꯇꯨ ꯌꯦꯡꯉꯣ ꯑꯩꯕꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ꯭ꯔꯣ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯏꯇꯥꯎ ꯑꯩ ꯇꯧꯒꯦꯕ ꯑꯩ ꯃꯁꯥꯗ ꯑꯃꯨꯛꯀ ꯍꯥꯏꯒꯦꯕ ꯏꯇꯥꯎ ꯍꯥꯏꯔꯛꯑꯣꯅꯨꯗ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯁꯨꯝ ꯎꯅꯒꯦ ꯈꯟꯕ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯕ ꯑꯩꯕꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ꯭ꯔꯅꯦ ꯐꯔꯦꯁꯦ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯅꯥꯀꯩ ꯁꯦꯡꯕꯅꯁꯨ ꯐꯔꯕꯅꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ ꯅꯣꯏꯗ ꯍꯣꯏ ꯏꯇꯥꯎ ꯏꯇꯥꯎ Sukhiba mamidi kayani thamoida sukhiba mamidi kayani kaufambire aibo ngasidi nangna hindraba punsi ama oina nangna kai haubiraba aibo karigi kafalibano tatana thamoida so
ꯊꯃꯣꯏ ꯅꯨꯡꯗ ꯂꯩꯔꯁꯨ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯤ ꯂꯥꯝꯕ ꯐꯪꯖꯗꯦ ꯋꯥꯈꯜꯅ ꯅꯛꯅꯔꯁꯨ 이번이 성진자박이 방갈 레이따레 ngasi디 이랑따나 땡타호라니 당모이 맞추온 크라비 낭부 닝신자바나 아이기디 이토니 ꯑꯩꯗꯤ ꯅꯪꯒꯤ ꯅꯇꯧꯗ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯊꯃꯣꯏꯒꯤ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯠꯇꯨꯅ ꯊꯝꯂꯒꯦ mitlugi pirangdi kangleroy thamoy shu kapli maning tamna ꯃꯇꯝꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯃꯇꯝꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯑꯩꯒꯤ ꯆꯨꯝꯅ ꯆꯠꯆꯔꯝꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯤ ꯇꯥꯡꯀꯛ ꯑꯁꯤꯗꯒꯤ ꯃꯥꯏ ꯑꯣꯟꯍꯣꯡꯈꯤꯕꯅꯤ ꯃꯈꯥ ꯇꯥꯖꯔꯛꯈꯤꯒꯦ